ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯃꯗꯨꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯄꯥꯔꯠ ꯈꯥꯏꯗꯣꯛꯇꯨꯅ ꯊꯥꯒꯠꯄꯒꯤ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯞꯄꯅꯤꯅ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯋꯥꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯒꯤꯇꯥ ꯒꯣꯕꯤꯟꯗꯝꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯒꯤꯇꯥꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯒ ꯒꯤꯇꯥꯒꯤ ꯃꯄꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯈꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯍꯣꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯤꯇꯥꯒꯤ ꯃꯄꯨꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯐꯔꯤꯟꯗꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤꯁꯨ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯃꯨꯕꯒꯤꯅꯤꯅꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯂꯛꯄꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯞꯁꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯔꯤꯟꯗ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯨꯒꯦ ꯇꯧꯔꯛꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯤꯁꯤꯡꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯤꯁꯤꯡꯅꯣ ꯍꯥꯏꯗꯨꯅ ꯐꯔꯤꯟꯗꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯉꯥꯡꯉꯤꯕꯅꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕꯁꯤꯡꯗꯨ ꯁꯣꯛꯄꯗꯤ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯔꯒꯗꯤ ꯀꯌꯥꯗꯤ ꯐꯒꯅꯤ? ꯑꯩ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯒ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯇꯨꯞ ꯀꯛꯑꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯒꯤꯇꯥꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜꯗ ꯌꯥꯝꯅ ꯉꯟꯅ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯨ, ꯅꯠꯇ꯭ꯔꯒꯗꯤ ꯀꯦꯟꯇꯤꯟ ꯊꯣꯡ ꯂꯣꯟꯈꯤꯗꯨꯅ ꯆꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯒ ꯆꯠꯃꯤꯟꯅꯔꯒ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯀꯦꯟꯇꯤꯟꯗꯒꯤ ꯆꯥꯗꯣꯔꯤꯕꯅꯣ? ꯌꯥꯝꯅ ꯍꯥꯎꯕ ꯃꯐꯝ ꯑꯃꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯅ ꯄꯤꯖꯕ ꯄꯣꯠ ꯑꯗꯣ ꯆꯥꯅꯤꯡꯗꯦ, ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛꯀ ꯍꯥꯞꯄꯝꯃꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯃꯨꯛꯇꯪ ꯁꯣꯏꯈꯤ ꯍꯥꯏꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯇꯊꯤꯅ ꯉꯥꯡꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯒꯤꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯊꯣꯛꯈꯤꯗꯕ ꯊꯧꯗꯣꯛꯂ ꯑꯗꯨꯕꯣ? ꯃꯗꯨ ꯕꯤꯖꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ, ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯍꯥꯎꯕ ꯑꯆꯥꯄꯣꯠ ꯑꯃ ꯄꯤꯖꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯏ꯫ ꯃꯗꯒꯤꯗꯤ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ, ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧ, ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯄꯣꯠ ꯑꯗꯣ ꯂꯩꯔꯒ ꯁꯤꯗꯩꯗ ꯄꯣꯔꯛꯀꯦ꯫ ꯃꯗꯨꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯁꯤꯗꯩꯗ ꯅꯨꯄꯥ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯣ ꯍꯥꯏꯔꯤꯁꯦ ꯅꯪꯗꯤ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯥ? ꯅꯪꯅꯕꯨ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ꯫ ꯕꯤꯖꯦꯅ ꯑꯆꯥꯄꯣꯠ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯕꯤꯖꯦꯒꯤ ꯐꯣꯟꯗ ꯅꯤꯂꯨꯅ MMS ꯑꯃ ꯊꯥꯔꯛꯏ꯫ ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ MMS ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯤꯂꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯔꯅ ꯑꯩꯕꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯝꯕꯤꯗꯕꯅꯤꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯌꯥꯎꯗꯕꯤꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯄꯥꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯧꯊꯣꯔꯛꯄꯗꯨꯗ ꯒꯤꯇꯥ ꯀꯝꯄ꯭ꯂꯦꯛ ꯈꯪꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯪꯊꯣꯛꯏ, ꯑꯗꯨꯒ ꯇꯨꯀꯠꯆꯩ ꯂꯥꯏꯃ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯖꯗꯕ ꯕꯤꯖꯦ ꯑꯗꯨ ꯅꯤꯂꯨꯅ ꯊꯥꯔꯛꯄ MMS ꯑꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕ ꯑꯁꯤ ꯑꯣꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯑꯆꯥꯄꯣꯠ ꯄꯨꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯑꯆꯥꯄꯣꯠ ꯑꯁꯤ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯄꯤꯕ ꯃꯇꯝꯗ ꯕꯤꯖꯦꯕꯨ ꯎꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯕꯤꯖꯦꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯑꯗꯨꯁꯨ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯕꯨ ꯍꯣꯁꯇꯦꯜꯗ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯔꯝ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯕꯤꯖꯦꯅ ꯒꯤꯇꯥ ꯑꯁꯤ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯕ ꯃꯥꯜꯂꯗꯨꯅ ꯋꯥꯁꯔꯨꯝ ꯑꯁꯤꯗ ꯂꯩꯕꯅꯤ, ꯌꯥꯝꯅ ꯅꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜꯗ ꯌꯥꯝ ꯊꯨꯅ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯒꯤꯇꯥꯕꯨ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯒꯤꯇꯥꯅ ꯒꯥꯔꯤ ꯊꯧꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ, ꯍꯥꯟꯅꯗꯤ ꯅꯪꯁꯦ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯐꯖꯅ ꯈꯪꯂꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯪꯉꯛꯏ꯫ ꯃꯃꯥꯡ ꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯦ꯫ ꯑꯩꯅꯅꯦ ꯅꯨꯄꯤꯒꯤ ꯏꯖꯠ ꯑꯁꯦ ꯌꯥꯝꯅ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯑꯁꯦ ꯎꯔꯨꯕꯗꯒꯤꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯕꯤꯖꯦꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯅ ꯇꯝꯕꯤꯔꯛꯄ ꯍꯥꯏꯕꯗꯨ ꯀꯧꯕ꯭ꯔꯥ? ꯃꯤꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯇꯥꯛꯄꯤꯕ ꯇꯥꯔꯤꯅꯦ꯫ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯟꯗꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯈꯟꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯊꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯅ ꯈꯟꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯈꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯐꯖꯅ ꯈꯟꯒꯅꯤ, ꯅꯪꯒꯤ ꯃꯣꯕꯥꯏꯜꯁꯤ ꯎꯔꯨꯕꯗꯒꯤꯗꯤ ꯑꯩꯅ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯃꯣꯕꯥꯏꯜ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯤꯂꯨꯅ ꯃꯐꯤ ꯂꯧꯊꯣꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯤꯖꯦꯅ ꯍꯣꯏ ꯃꯥꯎ ꯍꯥꯏꯔ ꯐꯣꯟ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤ꯫ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯍꯟꯖꯤꯟ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯒꯤꯇꯥꯅ ꯊꯥꯖꯕ ꯀꯧꯕ ꯑꯝꯇ ꯂꯩꯔꯝꯗꯦ꯫ ꯒꯤꯇꯥꯅ ꯍꯥꯏꯔꯦ, ꯅꯪ ꯑꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯎꯗꯕ ꯌꯥꯝꯅ ꯅꯥꯊꯩ ꯆꯥꯗꯕ ꯃꯤꯅꯤ,
ꯃꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯅꯪꯉꯣꯟꯗ ꯈꯛꯇ ꯆꯦꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯜꯂꯛꯄꯗꯒꯤꯗꯤ ꯒꯤꯇꯥꯗ ꯁꯥꯎꯔꯛꯏ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯟꯈꯤ꯫ ꯑꯣꯇꯣꯗ ꯆꯠꯀꯦꯔꯥ ꯈꯣꯡꯅ ꯆꯠꯀꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯒꯤꯇꯥ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯃꯈꯣꯡꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜ ꯇꯝꯅ ꯆꯠꯂꯤ꯫ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯕ ꯃꯇꯝꯗ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯍꯩꯗ꯭ꯔꯕꯥꯗꯇ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯊꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯧꯗꯨꯗ ꯕꯤꯖꯦ ꯄꯥꯈꯠꯂꯗꯨꯅ ꯒꯤꯇꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯟꯊꯣꯛꯈꯤꯕ ꯒꯤꯇꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯀꯧꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜꯗ ꯊꯤꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯣ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯔꯤꯌꯦꯛꯁꯟ ꯑꯁꯦ ꯀꯔꯝꯗꯧꯔꯦ? ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯐꯤꯔꯣꯟꯒ ꯂꯣꯏꯅ ꯃꯥꯡꯁꯤꯟꯒꯦ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯟ ꯑꯗꯨ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯤꯖꯦ ꯑꯗꯨ ꯒꯤꯇꯥ ꯊꯦꯝꯕ ꯂꯥꯛꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯒꯤꯇꯥꯒꯤ ꯃꯌꯥꯝꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯖꯦꯒ ꯒꯤꯇꯥꯒ ꯂꯩꯃꯤꯟꯅꯔꯝꯗ꯭ꯔꯒꯗꯤ ꯕꯤꯖꯦ ꯑꯁꯤ ꯗꯁꯥ ꯇꯥꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯒꯤꯇꯥꯒꯤ ꯍꯣꯁꯇꯦꯜꯗ ꯂꯥꯛꯇꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯒꯤꯇꯥꯕꯨ ꯍꯧꯗꯣꯛꯏ ꯑꯗꯨꯒ ꯅꯪ ꯁꯤ ꯌꯧꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯝꯅꯒ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯌꯥꯝꯅ ꯀꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯒꯤ ꯅꯕꯨꯡ ꯑꯗꯣ ꯍꯩꯗ꯭ꯔꯕꯥꯗꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯈꯪꯉꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯟꯇꯤꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯗꯨ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯒꯦ? ꯅꯪꯅꯤ ꯃꯊꯥ ꯁꯥꯗꯣꯔꯤꯕꯁꯤ, ꯅꯪꯅꯤ ꯃꯍꯥꯛꯅ ꯍꯥꯠꯇꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯃꯦꯗꯥꯝ ꯅꯪꯅ ꯉꯥꯡꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯌꯥꯅꯈ꯭ꯔꯕꯗꯥꯏꯅꯦ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯕꯨ ꯀꯧꯏ꯫ ꯕꯤꯖꯦꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯒꯤ ꯇꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯆꯦꯟꯈꯤ꯫ ꯕꯤꯖꯦꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯕꯥꯔ ꯑꯃꯗ ꯌꯨ ꯊꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯤꯖꯦꯁꯨ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯤꯇꯥꯁꯨ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯇꯦꯛꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯚꯔꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯑꯗꯨ ꯎꯔꯗꯨꯅ ꯕꯤꯖꯦꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗꯗꯤ ꯇꯦꯛꯁꯤꯒꯤ ꯚꯔꯥ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ 2,000 ꯆꯞꯄꯤ ꯄꯤꯕ ꯃꯇꯝꯗ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩ ꯂꯩꯅ ꯀꯩꯒꯤꯗꯃꯛꯇ ꯅꯪꯅ ꯇꯦꯛꯁꯤꯒꯤ ꯚꯔꯥ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯀꯅꯥ ꯑꯣꯏꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯚꯔꯥꯒ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯑꯣꯏꯗꯣꯔꯤꯕꯁꯤꯗꯤ? ꯃꯗꯨ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯗꯨꯏꯗꯤ ꯐꯔꯦ ꯄꯩꯁꯥ ꯑꯆꯣꯏꯕꯁꯦ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯒꯤꯇꯥꯅ 2,000 ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯄꯤꯁꯜꯂꯝꯃꯤ꯫ ꯕꯤꯖꯦꯁꯨ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯍꯧꯔꯣ ꯍꯥꯏꯗꯨꯅ 2,000 ꯄꯥꯏꯗꯨꯅ ꯐꯔꯤꯟꯗꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯐꯔꯤꯟꯗꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯕꯤꯖꯦ ꯑꯃꯁꯨꯡ ꯒꯤꯇꯥ ꯑꯁꯤ ꯇꯣꯉꯥꯟ ꯂꯥꯛꯏ ꯑꯗꯨꯒ ꯒꯤꯇꯥꯅ ꯍꯥꯟꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯊꯟꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯔꯤꯟꯗꯔꯅ ꯍꯪꯕ ꯃꯇꯝꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯃꯨꯛ ꯕꯤꯖꯦꯁꯨ ꯗꯣꯜꯕꯦꯜ ꯌꯩꯔꯛꯇꯨꯅ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯈꯤꯇꯪꯗꯤ ꯂꯥꯞꯅꯩ ꯑꯗꯨꯕꯨ ꯂꯥꯛꯇꯤ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯕꯤꯖꯦ ꯑꯃꯁꯨꯡ ꯒꯤꯇꯥꯅ ꯃꯌꯥꯝꯕ ꯐꯔꯤꯟꯗꯔꯒꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯕꯤꯖꯦꯅ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ꯫ ꯐꯔꯤꯟꯗꯔꯅ ꯕꯤꯖꯦꯗ ꯆꯥ ꯊꯛꯀꯗ꯭ꯔꯥ ꯀꯣꯐꯤ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯆꯥ ꯀꯣꯐꯤ ꯑꯝꯇ ꯊꯛꯆꯗꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯃꯋꯥꯏ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯆꯥ ꯀꯣꯐꯤꯕꯨꯗꯤ ꯊꯛꯑꯝꯃꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯨꯗꯤ ꯅꯣꯠꯇꯨꯅ ꯊꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯔꯛꯏ꯫ ꯒꯤꯇꯥꯗꯤ ꯀꯣꯐꯤ ꯊꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯧꯒꯠꯂꯗꯨꯅ ꯀꯣꯐꯤ ꯑꯁꯦ ꯑꯩ ꯁꯦꯝꯃꯛꯀꯦ, ꯑꯩ ꯌꯥꯝ ꯍꯩ ꯍꯥꯏꯗꯨꯅ ꯀꯣꯐꯤꯗꯨ ꯁꯦꯝꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯑꯩꯗꯤ ꯀꯣꯐꯤꯗꯣ ꯊꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤꯗꯤ ꯊꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯛꯅꯤꯡꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯤꯟꯗꯔꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯔꯤꯟꯗꯔꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯐꯔꯤꯟꯗꯔꯅ ꯒꯤꯇꯥꯗ ꯅꯨꯄꯥ ꯑꯗꯨ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯐꯔꯤꯟꯗꯔꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯔꯛꯑꯕꯁꯤꯕꯨ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗꯨꯒ ꯒꯤꯇꯥꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯐꯝꯗꯣ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯗꯤ ꯄꯥꯈꯠꯈꯤ ꯑꯗꯨꯒ ꯆꯍꯤ 25 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯍꯤ 25ꯃꯨꯛꯀꯤ ꯃꯌꯥꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯋꯥ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯦ ꯉꯥꯏꯔꯣ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯗ ꯑꯩ ꯄꯣꯠ ꯆꯩ ꯂꯩꯒꯗꯕ ꯂꯩ,
ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦ ꯃꯧꯕꯥꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯕꯤꯖꯦ ꯑꯃꯁꯨꯡ ꯒꯤꯇꯥ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯖꯦꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯈꯤꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯑꯗꯨꯗ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤꯗ ꯐꯣꯟ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯝꯇ ꯍꯥꯏꯕꯤꯌꯨ, ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯁꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯍꯟꯗꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯅꯉꯣꯟꯗꯗꯤ ꯃꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯅꯣꯡꯃꯗ ꯅꯨꯄꯤ 5-6 ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤꯅ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯑꯃꯨꯛ ꯄꯥꯈꯠꯇꯨꯅ ꯀꯗꯥꯏꯗꯩꯅꯣꯗ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯀꯔꯤꯝꯇ ꯈꯪꯖꯗꯦ, ꯑꯩꯗꯤ ꯕꯦꯁꯤꯛ ꯐꯥꯎ ꯈꯪꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯁꯤꯛ ꯐꯥꯎ ꯈꯪꯗ꯭ꯔꯒꯗꯤ ꯅꯪꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯤꯕ ꯕꯁ ꯑꯗꯨꯗ ꯑꯦꯇꯦꯝ ꯇꯧꯕꯗ ꯇꯥꯔꯒꯦꯠ ꯐꯥꯎꯕ ꯃꯤꯁ ꯇꯧꯗꯕꯤꯗ ꯀꯤꯁ ꯇꯧꯔꯤꯕꯅꯤꯅꯦ, ꯑꯩꯁꯦ ꯑꯉꯥꯎꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯝꯗꯨꯅ ꯒꯤꯇꯥ ꯑꯗꯨ ꯄꯣꯠ ꯂꯩꯕ ꯆꯪꯈꯤ꯫ ꯒꯤꯇꯥꯅ ꯐꯤꯔꯣꯜ ꯈꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯤꯔꯣꯜ ꯑꯃ ꯁꯤꯡꯉꯝꯃꯤ꯫ ꯐꯤꯔꯣꯜ ꯑꯗꯨꯒꯤ ꯃꯆꯨ ꯑꯁꯤ ꯋꯥꯏꯠ ꯃꯆꯨꯅꯤ꯫ ꯕꯤꯖꯦꯅ ꯐꯤꯔꯣꯜ ꯑꯗꯨ ꯋꯥꯏꯠ ꯃꯆꯨꯗꯤ ꯐꯖꯔꯣꯏ, ꯕ꯭ꯂꯦꯛ ꯃꯆꯨ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ? ꯒꯤꯇꯥꯅꯁꯨ ꯅꯪ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯅꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯗ ꯕꯤꯖꯦꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯨꯍꯥꯒ꯭ꯔꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯃꯤ꯫ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯊꯣꯛꯈꯤꯕ ꯂꯩꯇꯦ, ꯁꯨꯝꯅꯇꯒꯤ ꯅꯪꯅ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯣ, ꯅꯪꯒꯤ ꯔꯤꯑꯦꯛꯁꯟ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯏꯕꯥꯏꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ꯫ ꯒꯤꯇꯥꯒꯤ ꯃꯕꯨꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯥꯔꯤ ꯇꯣꯡꯈꯤꯕ ꯃꯤꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨ ꯂꯧꯈꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯤꯇꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯒꯤꯇꯥꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯀꯧꯏ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯥꯏꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯖꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯐꯥꯎꯕꯗ ꯒꯤꯇꯥꯗ ꯃꯤꯅꯨꯡꯁꯤ ꯑꯃꯇ ꯄꯣꯛꯂꯛꯇꯦ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯑꯩ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯖꯦꯒꯤ ꯃꯃꯥꯟꯅꯕ ꯔꯥꯃꯀ꯭ꯔꯤꯁꯅ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯐꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯥꯔꯒ ꯐꯨꯕꯒꯤ ꯃꯔꯝ ꯑꯁꯤ ꯕꯤꯖꯦꯅ ꯇꯤꯀꯦꯠ ꯀꯛꯄ ꯃꯇꯝꯗ ꯔꯥꯃꯀ꯭ꯔꯤꯁꯅꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯀꯛꯄꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯀꯛꯄꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁꯇꯒꯤ ꯂꯤꯞ ꯂꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯁꯤꯗ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ, ꯑꯗꯨꯒ ꯍꯪꯕ ꯌꯥꯕ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯆꯠꯄꯅꯤ, ꯃꯍꯥꯛꯇꯤ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡꯗꯤ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯤꯖꯦꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗ ꯐꯨꯕ ꯍꯧꯔꯛꯏ, ꯑꯗꯨꯒ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅꯁꯨ ꯍꯥꯏꯖꯩ꯫ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯐꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯐꯨꯕꯤꯔꯅꯨ, ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ, ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯊꯣꯛꯄꯅꯤ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗ ꯊꯣꯛꯄꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯔꯒ ꯊꯣꯛꯈꯤ꯫ ꯕꯤꯖꯦꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯌꯥꯝ ꯊꯨꯅ ꯐꯣꯟ ꯇꯧꯔꯒ ꯀꯧ, ꯃꯔꯝ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯕꯤꯖꯦꯅ ꯃꯆꯟꯅꯨꯄꯤꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯐꯔꯤꯟꯗꯔꯗ ꯄꯤꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯄꯤꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯊꯤꯔꯤꯕ ꯃꯤ ꯑꯗꯣ ꯊꯤꯔꯒꯅꯦ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯔꯤꯟꯗꯔꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯗꯣ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯕꯨꯡꯃꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯗꯕꯒꯤ ꯃꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ, ꯑꯗꯨꯒ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯏ꯫ ꯐꯔꯤꯟꯗꯔꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯁꯤꯗꯤꯅꯦ ꯅꯨꯄꯥꯒꯤ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯃꯊꯟꯇ ꯃꯊꯥ ꯁꯥꯖꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯣꯔꯅꯅꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯌꯦꯡꯅꯕꯗ ꯐꯥꯎꯕ ꯄꯤꯗꯕ ꯑꯣꯏꯁꯅꯨ, ꯑꯩ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ, ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯗꯨꯏ ꯁꯣꯛꯄꯨꯗꯤꯅꯦ ꯑꯩ ꯅꯕꯨꯡꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯒꯅꯦ ꯁꯤꯔꯕꯁꯨ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ, ꯑꯗꯨꯒ ꯕꯕꯥꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯔꯅꯤ꯫ ꯑꯗꯨꯒ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ, ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄꯥꯞ ꯑꯁꯦ ꯅꯪꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯒꯤꯇꯥꯁꯨ ꯕꯤꯖꯦꯕꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕꯗꯨ ꯀꯧꯔꯒ ꯕꯤꯖꯦꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯗꯦꯖꯥꯔꯠ ꯑꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯆꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯜꯂꯛꯑꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯔꯤꯟꯗꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤ꯫ ꯂꯝꯕꯤꯗ ꯕꯤꯖꯦ ꯑꯃꯁꯨꯡ ꯒꯤꯇꯥ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯖꯕ ꯋꯥ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯅꯌꯥꯝꯕ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ, ꯅꯪꯁꯦ ꯌꯥꯝꯅ ꯖꯥꯠ ꯊꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯛꯏꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ
ꯅꯪꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯩꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯒꯤꯇꯥꯅ ꯃꯈꯣꯏꯒꯤ MDꯗ ꯕꯥꯇꯣꯟ ꯇꯧꯕ ꯆꯪꯕ ꯃꯇꯝꯗ ꯄꯨꯟꯅ ꯆꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯆꯪꯉꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯥ ꯀꯣꯐꯤ ꯊꯛꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯊꯛꯎ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯃꯨꯛ ꯑꯩꯁꯦ ꯂꯝꯆꯠ ꯌꯥꯎꯗꯕꯅꯤꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯒꯤꯇꯥꯁꯨ ꯁꯥꯎꯔꯒ ꯕꯥꯇꯣꯟ ꯇꯧꯕ ꯑꯗꯨ ꯆꯪꯉꯝꯃꯤ꯫ ꯒꯤꯇꯥꯅ ꯕꯥꯇꯣꯟ ꯇꯧꯕ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯪꯉꯤꯕ ꯌꯨꯝ ꯑꯗꯨꯗꯤ ꯅꯤꯂꯨꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯂꯨꯕꯨ ꯒꯤꯇꯥꯅ ꯎꯕ ꯃꯇꯝꯗ ꯅꯤꯂꯨꯒꯤ ꯃꯃꯥꯗ "ꯃꯦꯗꯥꯝ, ꯀꯔꯤꯒꯨꯝꯕ ꯃꯦꯗꯥꯝꯅ ꯂꯥꯟꯅ ꯈꯟꯗ ꯇꯥꯔꯒꯗꯤ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ"꯫ ꯃꯗꯨꯗ MDꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯌꯥꯝꯅ ꯏꯟꯇꯤꯃꯦꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯦ꯫ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯪꯉꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯂꯦꯛꯆꯔꯅꯦꯁꯨ ꯍꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯠꯇꯕꯤꯗ ꯃꯤ ꯑꯇꯣꯞꯄꯗ ꯌꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ꯫ ꯑꯗꯨꯃꯛꯇꯕꯨ ꯅꯤꯂꯨꯅ ꯕꯤꯖꯦꯗ "ꯑꯥꯏ ꯂꯚ ꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯤꯖꯦꯅ "ꯀꯔꯤꯒꯨꯝꯕ ꯅꯪ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛ ꯇꯥꯔꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ"꯫ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯀꯌꯥꯝ ꯂꯩꯒꯦ? 100 ꯀꯔꯣꯔ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ?" ꯃꯗꯨꯅ ꯅꯤꯂꯨꯅ ꯍꯥꯏꯔꯛꯏ, 1000 ꯀꯔꯣꯔ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ?" ꯕꯤꯖꯦꯅ ꯅꯤꯂꯨꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯁꯨꯝꯒꯨꯝꯕ ꯋꯥ ꯃꯌꯥꯝ ꯑꯁꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯛꯑꯕꯅꯤꯅ ꯃꯁꯥꯒꯤ ꯂꯤꯃꯤꯠ ꯑꯁꯦ ꯃꯍꯥꯛ ꯈꯪꯖꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤꯅ ꯃꯍꯥꯛꯅ ꯈꯜꯂꯤ"꯫ ꯕꯤꯖꯦꯅ ꯅꯤꯂꯨꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯏ, "ꯅꯪ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯄꯣꯛꯇꯦ꯫ ꯃꯈꯣꯏꯅ ꯅꯪꯁꯦ ꯌꯣꯛꯄ ꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ? ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯣꯛꯄ ꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯁꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯕ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ, ꯍꯌꯦꯡ ꯅꯃꯥ ꯅꯄꯥꯁꯤꯅ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯅꯪꯅ ꯅꯃꯥ ꯅꯄꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯑꯋꯥꯕꯗꯤ ꯄꯤꯒꯅꯨꯗꯅ꯫ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯖꯔꯤꯕ ꯑꯁꯦ ꯃꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯂꯥꯏꯁꯪꯗ ꯅꯨꯄꯤ ꯑꯃ ꯎꯔꯨꯏ, ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯁꯣꯏꯕ ꯑꯃ ꯂꯩꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯣꯏꯔꯔꯣꯏ꯫ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯀꯌꯥꯔꯛ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯃꯁꯤ ꯍꯣꯡꯕ ꯑꯗꯨ ꯂꯩꯔꯔꯣꯏꯗꯕꯅꯤ"꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯅ ꯅꯤꯂꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕꯁꯦ ꯀꯔꯤꯅꯣ? ꯑꯩꯕꯨ ꯄꯥꯝꯃꯤꯕ꯭ꯔꯥ?" ꯃꯗꯨ ꯅꯤꯂꯨꯅ ꯃꯉꯛ ꯅꯣꯝꯗꯅ "ꯍꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯅꯪꯒꯤ ꯋꯦꯜ ꯋꯤꯁꯔ ꯑꯣꯏꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯒꯦ"꯫ ꯕꯤꯖꯦꯁꯨ ꯅꯤꯂꯨꯒꯤ ꯃꯃꯥꯗ "ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯤꯂꯨꯒꯤ ꯃꯃꯥꯁꯨ ꯕꯤꯖꯦꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯃꯌꯥꯅꯨꯄꯥ ꯑꯣꯏꯅꯤꯡꯉꯛꯏ꯫ ꯅꯤꯂꯨꯒꯤ ꯃꯃꯥꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯗꯕꯩ ꯋꯥꯅꯤ꯫ ꯑꯩꯗꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯧꯕꯤꯔꯣ, ꯑꯗꯨꯒ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯥꯜꯂꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯅꯤꯡꯉꯕꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯇꯥꯡꯕꯅꯤ" ꯍꯥꯏꯗꯨꯅ ꯅꯤꯂꯨꯒꯤ ꯃꯃꯥꯅ ꯒꯤꯇꯥꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯅ ꯕꯤꯖꯦꯒꯤꯗꯃꯛꯇ ꯂꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯕꯤꯖꯦꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯉꯛꯏ꯫ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ "ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ" ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯪꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯁꯦ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗ ꯈꯪꯉꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯃꯦꯗꯥꯝ, ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗꯇ ꯑꯩꯁꯦ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯑꯁꯦꯡꯕ ꯉꯥꯡꯉꯤꯁꯦ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ?" ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯐꯅ ꯌꯥꯝꯅ ꯑꯆꯨꯝꯕ ꯍꯥꯏꯇꯥꯔꯒꯁꯨ ꯅꯪꯅ ꯑꯗꯨꯝ ꯂꯥꯟꯅ ꯈꯟꯗꯧ ꯂꯩꯔꯦ"꯫ ꯃꯗꯨ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯅꯦ, ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯅꯨꯄꯤꯗꯧꯅ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯦ ꯃꯊꯪ ꯃꯄꯣꯛꯇꯗꯤꯅꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯔꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯍꯥꯛꯇ ꯑꯣꯠꯄ ꯑꯁꯤꯕꯨ ꯀꯅꯥꯅ ꯉꯝꯖꯗꯣꯏꯅꯣ" ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥꯗꯤ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯕꯤꯖꯦꯅ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯥꯔꯗ ꯃꯣꯕꯥꯏꯜ ꯍꯨꯟꯗꯣꯛꯑꯝꯕꯗꯒꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯈꯠꯄ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯖꯦꯅ ꯆꯠꯄ ꯃꯇꯝꯗ ꯒꯤꯇꯥꯁꯨ ꯏꯟꯅꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯤꯖꯦꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜꯐꯤ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯕꯤꯖꯦꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯤꯇꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯤꯇꯥꯅ ꯕꯤꯖꯦꯕꯨ ꯅꯨꯡꯁꯤꯔꯛꯄ ꯍꯧꯔꯛꯏ꯫
ꯑꯗꯨꯕꯨ ꯕꯤꯖꯦꯅꯗꯤ ꯒꯤꯇꯥꯅ ꯃꯍꯥꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯖꯔꯝꯗꯦ꯫ ꯒꯤꯇꯥꯁꯨ ꯕꯤꯖꯦ ꯅꯨꯡꯁꯤꯔꯛꯄ ꯀꯧꯕꯅꯤꯅ ꯃꯍꯥꯛꯅ ꯃꯕꯨꯡꯗ ꯂꯥꯛꯇꯨꯅ ꯇꯥꯃꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯁꯤꯔꯤꯁꯥ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯪꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯔꯝ ꯑꯁꯦ ꯑꯩꯅ ꯑꯣꯏꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕꯗꯨꯗ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯑꯝꯃꯤ꯫ ꯒꯤꯇꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯤꯖꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯕꯤꯖꯦꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯑꯃ ꯁꯦꯠꯂꯗꯨꯅ ꯐꯨꯔꯤꯠ ꯂꯤꯠꯇꯕꯤꯗ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯒꯤꯇꯥꯅ ꯐꯤꯔꯣꯟ ꯁꯦꯠꯆꯜꯂꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯕꯨ ꯊꯥꯖꯤꯜꯂꯗꯨꯅ ꯕꯤꯖꯦꯗꯨ ꯐꯤꯔꯣꯟ ꯁꯦꯠꯆꯜꯂꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒꯤꯇꯥꯅ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯍꯜꯂꯒꯅꯤ ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯗꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯑꯩꯅ ꯌꯥꯅꯕ ꯊꯦꯝꯃꯕꯅꯤ ꯂꯨꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯖꯦ ꯌꯥꯝꯅ ꯍꯔꯥꯎꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯤꯇꯥꯗ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ꯭ꯔꯥ? ꯊꯦꯡꯅꯒ ꯊꯦꯡꯉꯦ ꯐꯣꯟ ꯑꯃ ꯇꯧꯔꯛꯄ ꯌꯥꯕꯅꯤ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯋꯥ ꯌꯥꯝ ꯍꯪꯒꯅꯨ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ꯫ ꯅꯪ ꯍꯔꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯍꯪꯕ ꯃꯇꯝꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯗꯕꯨ ꯀꯅꯥꯅ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯤꯇ꯭ꯌꯥꯅ ꯕꯤꯖꯦꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯪꯒꯤ ꯃꯅꯤꯡꯗ ꯀꯣꯏꯉꯥꯎ ꯉꯥꯎꯔꯤꯗꯨꯗꯤ꯫ ꯕꯤꯖꯦꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯕꯨ ꯑꯩꯅ ꯀꯅꯥꯅ ꯎꯖꯔꯨꯅꯤꯒꯦ? ꯑꯩꯅ ꯈꯪꯕꯕꯨ ꯁꯨꯝꯅꯇꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯕꯒꯤ ꯋꯥꯅꯤ꯫ ꯁꯤꯟ ꯑꯗꯨ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨ ICUꯗ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯂꯨꯍꯣꯡꯕ ꯑꯁꯨꯒꯨꯝꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯨ ꯑꯩ ꯎꯗꯅ ꯁꯤꯗꯣꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯊꯣꯛꯄ ꯄꯥꯝꯃꯤ ꯏꯁꯨ ꯅꯨꯄꯥꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯨ ꯅꯨꯄꯤꯁꯤꯁꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯄꯨꯒ ꯅꯕꯦꯟꯒ ꯑꯅꯤꯁꯦ ꯅꯤꯡꯊꯤꯅ ꯆꯅꯤꯡ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯤꯖꯔꯁꯨ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯗꯣ ꯃꯗꯨꯒ ꯒꯤꯇꯥꯒ ꯍꯣꯡꯕꯤꯔꯁꯤ ꯕꯤꯖꯦꯁꯦ ꯑꯩꯅ ꯂꯣꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯅꯨꯄꯤ ꯑꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯔꯤꯁꯥꯒꯤ ꯃꯕꯨꯡ ꯑꯗꯨꯒ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯗꯨꯅ ꯒꯤꯇꯥꯁꯨ ꯕꯤꯖꯦꯒ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯛꯏ꯫ ꯃꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯏ ꯍꯥꯏꯕꯗꯨꯒ ꯆꯞ ꯆꯥꯅꯕꯅꯤ꯫ ꯒꯤꯇꯥꯁꯨ ICUꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯣꯛꯆꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯕꯤꯖꯦꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯖꯦ ꯑꯗꯨ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯩ꯫ ꯃꯥꯅ ꯕꯕ ꯆꯪꯁꯤꯜꯂꯗꯨꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯁꯤꯕꯒꯤ ꯄꯥꯎꯁꯦ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯨꯡꯗꯒ ꯆꯪꯉꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ICUꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯒꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯦ ICUꯗ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯇꯨꯝꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯛ ꯑꯗꯣ ꯎꯕꯗ ꯈꯪꯉꯤꯅꯦ ꯅꯃꯤꯠꯇꯅꯦ ꯄꯤ ꯃꯆꯦꯠ ꯑꯝꯇꯐꯥꯎ ꯎꯗꯦꯅꯦ꯫ ꯃꯗꯨꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯄꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯄꯨ ꯃꯤꯒꯤ ꯏꯄꯨ ꯅꯠꯇꯕꯤꯗ ꯅꯪꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯥꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯗ ꯍꯪꯉꯛꯏ꯫ ꯑꯗꯨ ꯇꯥꯔꯗꯤ ꯐꯔꯦ ꯀꯞꯄꯒꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯄꯨꯄꯨꯗ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯤꯕꯅꯤ ꯅꯪꯕꯨ ꯀꯧꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯑꯩ ꯀꯧꯔꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯥꯟꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝ ꯂꯩꯅ ꯑꯩꯉꯣꯟꯗ ꯄꯥꯟꯗꯣꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯌꯥꯝꯅ ꯉꯛꯅ ꯆꯝꯅ ꯍꯪꯉꯛꯏ꯫ ꯅꯪ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯑꯅꯥꯕ ꯑꯃꯨꯛ ꯍꯪꯕꯤꯔꯛꯏꯅꯣ? ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯑꯃꯨꯛ ꯂꯛꯅꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯆꯠꯈꯤ꯫ ꯃꯌꯨꯝꯗ ꯃꯆꯟꯅꯨꯄꯤꯅ ꯕꯤꯖꯦꯒꯤ ꯃꯀꯣꯛꯇ ꯊꯥꯎ ꯇꯩꯅꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯤꯊꯥꯏ ꯑꯃ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯤꯊꯥꯏ ꯌꯦꯜꯂꯤꯗꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯐꯂꯤꯟꯗꯔꯒꯤ ꯃꯄꯨ ꯑꯗꯣ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯀꯩꯅꯣ ꯃꯤꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯅꯪꯅ ꯃꯤꯊꯥꯏ ꯌꯦꯜꯂꯤꯕꯁꯤꯅ? ꯃꯗꯨꯗ ꯕꯤꯖꯦꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯊꯥꯏ ꯌꯦꯜꯂꯤꯕꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯅꯠꯇꯦ ꯑꯉꯥꯎꯕ ꯃꯤꯊꯥꯏ ꯌꯦꯜꯂꯤꯕꯁꯦ ꯐꯂꯤꯟꯗꯔꯒꯤ ꯃꯆꯟꯅꯨꯄꯤꯒ ꯅꯪꯒ ꯂꯨꯍꯣꯡꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯊꯥꯏ ꯌꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯒꯤꯇꯥ ꯑꯃꯁꯨꯡ ꯕꯤꯖꯦ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪ ꯄꯨꯡꯉꯛ ꯉꯛꯑꯝꯒꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ
ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯕꯗꯣ ꯑꯩ ꯌꯦꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯖꯦꯅ ꯌꯥꯝꯅ ꯍꯔꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯅꯪꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅꯅꯦ ꯂꯥꯏꯁꯪꯗ ꯎꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯈꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯪꯅ ꯎꯖꯔꯝꯃꯒꯗꯤ ꯅꯪꯅ ꯈꯪꯉꯝꯒꯗꯕꯅꯤ꯫ ꯕꯤꯖꯦꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯦꯗꯥꯝ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ꯫ ꯑꯩꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯗ ꯐꯪꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥꯗꯤ ꯍꯔꯥꯎꯅ ꯇꯥꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗꯦ꯫ ꯕꯤꯖꯦꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯦꯗꯥꯝ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯀꯤ ꯇꯥꯏꯞꯇ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯅꯪꯅ ꯂꯨꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯅꯪꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯗꯔꯀꯥꯔ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯆꯣꯏꯁ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯑꯩ ꯄꯥꯝꯗꯦ ꯃꯦꯗꯥꯝ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯆꯣꯏꯁ ꯑꯣꯏꯕꯗꯤ ꯄꯥꯝꯗꯦ꯫ ꯑꯣꯡꯂꯤ ꯋꯥꯟ ꯑꯣꯞꯁꯟ ꯑꯗꯣ ꯃꯗꯨ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯕꯁꯦ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯕ, ꯑꯗꯨꯒ ꯃꯥꯅ ꯀꯦ ꯇꯥꯔꯒꯁꯨ ꯑꯩꯒꯤꯗꯃꯛꯇ ꯀꯦꯕ, ꯑꯗꯨꯒ ꯅꯨꯄꯥ ꯑꯝꯇꯁꯨ ꯍꯟꯅ ꯌꯦꯡꯗꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯑꯉꯥꯎꯕ ꯋꯥꯈꯜꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯁꯣꯏꯕꯅꯤ ꯃꯦꯗꯥꯝ, ꯅꯉꯣꯟꯗ ꯁꯣꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯦꯗꯥꯝ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯃꯃꯥꯡꯊꯛꯀꯤ ꯅꯨꯃꯤꯠ 10ꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯃꯁꯤ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯋꯥꯁꯦ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯒꯅꯤ꯫ ꯑꯗꯨꯅ ꯃꯦꯗꯥꯝꯅ ꯑꯣꯏꯅ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯒꯤꯇꯥꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯐꯔꯦ ꯂꯨꯍꯣꯡꯕꯗꯣ ꯍꯣꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯤꯇꯥꯗꯤ ꯀꯞꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯦꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯂꯩꯖꯍꯧꯏ꯫ ꯒꯤꯇꯥꯅ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯕꯤꯖꯦꯅ ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯃꯕꯣꯛꯇ ꯇꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯗ ꯒꯤꯇꯥꯅ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯒꯤꯇꯥꯒꯤ ꯃꯕꯣꯛꯅ ꯃꯍꯥꯛ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯕꯣꯔꯗꯨꯗꯤ ꯍꯣꯡꯉꯒꯨꯝꯁꯤ, ꯂꯨꯍꯣꯡꯁꯦ ꯍꯥꯏꯕꯗ ꯃꯍꯥꯛ ꯌꯥꯗꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯂꯥꯛꯈꯤꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯦꯔꯤꯀꯥꯗꯒꯤ ꯍꯜꯂꯛꯄꯗꯨꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ, ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯥꯛꯅ ꯕꯣꯔ ꯄꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯅꯥꯏꯗꯁꯨ ꯃꯍꯥꯛꯅ ꯈꯣꯏꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯀꯩꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯅꯥꯏꯗ ꯈꯣꯏꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟ ꯑꯁꯤꯗꯤ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯤꯇꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀ ꯕꯤꯖꯦꯒ ꯂꯣꯏꯅꯈꯤꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯤꯇꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯒ ꯑꯦꯡꯒꯦꯖ ꯇꯧꯕꯒꯤ ꯁꯤꯜ ꯂꯥꯡꯕ ꯀꯌꯥꯗꯁꯨ ꯕꯤꯖꯦꯅ ꯍꯔꯥꯎ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯒꯤꯇꯥꯒꯤ ꯃꯕꯣꯛꯅꯗꯤ ꯕꯤꯖꯦ ꯎꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯇꯥꯊꯤ ꯇꯧꯏ꯫ ꯕꯤꯖꯦꯅ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯆꯥ ꯑꯊꯛ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯕꯣꯛꯅ ꯇꯥꯊꯤꯅ ꯉꯥꯡꯕ ꯑꯗꯨ ꯒꯤꯇꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯕꯗꯒꯤꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯕꯣꯛ ꯑꯗꯨꯅ ꯆꯩꯔꯒ ꯃꯍꯥꯛꯅ ꯕꯤꯖꯦ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯂꯥꯛꯏ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯒꯤꯇꯥꯒꯤ ꯃꯕꯣꯛꯅ ꯅꯍꯥꯛꯇꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯇꯥꯊꯤ ꯇꯧꯔꯤꯁꯦ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯎꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯗ ꯍꯪꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯤꯖꯦꯒꯤ ꯃꯃꯥꯟꯅꯕꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯕꯤꯖꯦ ꯑꯃꯁꯨꯡ ꯕꯤꯖꯦꯒꯤ ꯏꯃꯨꯡꯗ ꯒꯤꯇꯥꯒꯤ ꯃꯕꯣꯛꯅ ꯇꯠꯇꯅ ꯍꯟꯖꯤꯟꯅ ꯑꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯎꯟꯄꯣꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯄꯟꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯒꯤꯇꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯑꯎꯟꯄꯣꯠꯇ ꯌꯥꯝꯅ ꯆꯣꯞꯄꯗꯧꯅ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯒꯤꯇꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯥꯎ ꯇꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯂꯤꯁ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯑꯗꯨꯗꯒꯤ ꯅꯤꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗꯤ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯄꯖꯥꯠꯅꯤꯅ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯑꯁꯤꯗꯤ ꯂꯥꯛꯇꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯅꯕ ꯍꯥꯏꯗꯨ ꯑꯣꯏꯇꯥꯔꯦ꯫
ꯕꯣꯜꯒꯗꯕ ꯅꯨꯄꯥꯗꯨꯅ ꯈꯜꯂꯛꯏ ꯃꯈꯣꯏ ꯏꯃꯨꯡꯁꯤꯗꯤ ꯄꯩꯁꯥꯗ ꯐꯅ ꯌꯥꯝ ꯆꯣꯞꯄꯖꯥꯠꯅꯤꯅ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯃꯗꯒꯤꯗꯤ ꯕꯣꯜꯒꯗꯕ ꯅꯨꯄꯥꯗꯨꯅ ꯏꯕꯣꯛ ꯅꯪꯗꯤ ꯑꯎꯟꯄꯣꯠ ꯀꯌꯥꯝ ꯄꯣꯔꯛꯈꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏ ꯅꯄꯨꯒꯤꯗꯤ ꯑꯩꯅ ꯌꯥꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯁ ꯃꯥꯗꯤ ꯑꯎꯟꯄꯣꯠ ꯑꯝꯇ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛꯅ ꯑꯎꯟꯄꯣꯠꯁꯦ ꯇꯦꯛꯊꯒꯩ ꯂꯧꯗꯣꯔꯤꯗꯅ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯇꯟꯖꯥꯗꯨꯅ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯄꯦꯀꯦꯠ 40 ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯦꯀꯦꯠ 40 ꯍꯥꯏꯔꯤꯁꯤ ꯋꯥꯠꯂꯤꯕꯁꯤ ꯄꯦꯀꯦꯠ 35ꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯕꯣꯛ ꯑꯗꯨꯗ ꯊꯤꯅ ꯆꯩꯔꯝꯗꯨꯅ ꯆꯠꯈꯤ ꯃꯕꯣꯛ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯍꯧꯏ ꯕꯤꯖꯦꯅ ꯒꯤꯇꯥꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯆꯟꯅꯨꯄꯤꯒꯤ ꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯗꯣ ꯆꯨꯝꯃꯤ ꯒꯤꯇꯥꯒꯤꯗꯃꯛꯇ ꯑꯩꯁꯦ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯔ ꯀꯣꯟꯅ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯒꯤ ꯃꯕꯣꯛꯇ ꯕꯤꯖꯦꯅ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯃꯕꯣꯛ ꯑꯗꯨꯅ ꯁꯥꯎꯔ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯁꯦ ꯄꯥꯝꯒꯦ ꯌꯥꯎꯅ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯕꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯪ ꯁꯦꯂꯦꯛ ꯇꯧꯈꯤꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯑꯩꯒꯤ ꯏꯚꯥꯏꯅ ꯑꯩꯕꯨ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯕ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯂꯣꯏꯅ ꯀꯥꯏꯍꯜꯂꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯔꯛꯇꯦ ꯕꯤꯖꯦꯁꯨ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯅ ꯍꯪꯕꯗ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯒꯤꯇꯥꯒꯤꯗꯃꯛꯇ ꯑꯩꯁꯦ ꯃꯍꯥꯛꯅ ꯁꯦꯂꯦꯛ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯑꯩ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯅꯪꯅ ꯀꯥꯔꯟ ꯇꯧꯔꯒ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯅꯕ ꯁꯤꯜꯂꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯕꯤꯖꯦꯕꯨ ꯊꯦꯝꯊꯖꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯈꯩ ꯃꯍꯥꯛꯇꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯕꯥꯏꯗ ꯍꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯕꯥꯏꯁꯤꯡ ꯑꯗꯨꯗꯤ ꯍꯤ ꯑꯆꯧꯕ ꯑꯃꯗ ꯕꯦꯆꯦꯂꯔ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯕꯤꯖꯦꯅ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯑꯗꯨ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯒꯤꯇꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯣꯝꯅ ꯑꯩꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯃꯗꯨꯗ ꯐꯔꯤꯟꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯆꯨꯝꯃꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯪꯁꯦ ꯇꯁꯦꯡꯅ ꯈꯪꯉꯤ ꯅꯪꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯍꯔꯥꯎꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯒꯤꯗꯃꯛꯇ ꯅꯪꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯋꯥꯐꯝꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯪꯐꯝꯗꯤ ꯊꯣꯛꯄꯖꯥꯠꯅꯤ ꯕꯤꯖꯦꯅ ꯐꯔꯤꯟꯗꯗ ꯍꯥꯏꯔꯛꯏ ꯏꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯒꯦ ꯅꯍꯥꯟꯈꯩ ꯅꯪꯅ ꯒꯤꯇꯥꯒꯤ ꯃꯇꯥꯡꯗ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯤꯇꯥꯒꯤ ꯃꯕꯨꯡꯗꯨꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥꯒꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ ꯃꯗꯨꯏ ꯋꯥꯗꯣ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯕꯤꯖꯦꯁꯨ ꯃꯕꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯃꯥꯁꯦ ꯍꯥꯟꯅꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯗꯧꯅ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯑꯦꯝꯗꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯛꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯥꯎꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤꯕꯗ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯕꯨꯡꯗ ꯊꯝꯖꯔꯛꯏ ꯑꯩꯅ ꯃꯥꯕꯨ ꯍꯟꯖ ꯍꯟꯖ ꯀꯤꯍꯜꯂꯤ ꯀꯞꯍꯜꯂꯤ ꯑꯗꯨꯒ ꯑꯋꯥꯕ ꯀꯌꯥꯁꯨ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯃꯛ ꯈꯥꯡꯉꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯦꯗꯥꯝ ꯂꯥꯟꯖꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯨꯏꯟ ꯏꯟꯅꯗꯨꯅ ꯂꯩ ꯃꯍꯥꯛ ꯑꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯈꯥꯡꯕ ꯀꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯥꯡꯕ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯡ ꯐꯕ ꯑꯅꯤ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯔꯤꯟꯗꯔꯅ ꯕꯤꯖꯦꯗ ꯍꯥꯏꯔꯛꯏ ꯕꯤꯖꯦꯗꯤ ꯐꯔꯤꯟꯗꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯊꯟꯇ ꯅꯤꯡꯉꯝꯖꯔꯛꯇꯦ ꯐꯔꯤꯟꯗꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯃꯥꯕꯨ ꯔꯤꯖꯦꯛ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯍꯤꯛ ꯍꯤꯛ ꯂꯥꯎꯒꯦ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯅꯪꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯞꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯦ ꯈꯪꯕ꯭ꯔꯥ ꯕꯤꯖꯦꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗ ꯇꯥꯔꯒꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤꯗꯤ ꯇꯥꯃꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯃꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯦ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯒꯤꯇꯥꯒ ꯃꯍꯥꯛꯀꯤ ꯕꯣꯔꯣꯒꯗꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯤꯖꯦꯅ ꯒꯤꯇꯥ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯑꯎꯟꯄꯣꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯆꯠꯂꯣ ꯌꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯗꯨꯅ ꯒꯤꯇꯥꯕꯨ ꯕꯤꯖꯦꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ ꯒꯤꯇꯥꯁꯨ ꯕꯤꯖꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯁꯦ ꯏꯕꯥꯏꯗꯒꯤ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯕꯤꯖꯦꯗ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯤꯅꯤ ꯑꯗꯣꯝꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯊꯥꯛꯁꯨ ꯃꯥꯟꯅꯗꯦ ꯕꯤꯖꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯑꯗꯨꯝꯅꯗꯤ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯃꯦꯗꯥꯝ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯄꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯕꯤꯖꯦꯒꯤ ꯃꯃꯥꯟꯅꯕ ꯔꯥꯝꯀ꯭ꯔꯤꯁꯅꯁꯨ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯣꯔ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯈꯪꯉꯦ ꯑꯋꯨꯟꯄꯣꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯕꯤꯖꯦꯅ ꯑꯋꯨꯟꯄꯣꯠꯇꯨ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯒꯤꯇꯥꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯕꯤꯖꯦꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯤꯇꯥꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅꯅꯦ ꯅꯪꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯕꯁꯦ ꯐꯅ ꯈꯟꯕꯁꯦ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯀꯔꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯒꯦ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯩꯅ ꯅꯠꯇꯦ ꯅꯪꯅꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯄꯣꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯒꯗꯤ ꯂꯨꯍꯣꯡꯉꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯕꯁꯤ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕꯁꯤꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯂꯨꯍꯣꯡꯒꯗꯕꯔꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯒꯤꯇꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯈꯤꯗꯦ ꯕꯤꯖꯦꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯔꯥꯡ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗꯤ ꯁꯤꯟꯕꯤꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯀꯦ ꯍꯥꯏꯗꯨꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯌꯦꯡꯉꯨ ꯅꯪꯗꯤ ꯌꯥꯝꯅ ꯆꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯦꯗꯥꯝ 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 ꯄ꯭ꯂꯤꯖ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯅꯤꯅ ꯀꯅꯥꯅꯕꯨ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯣꯏꯗꯒꯦ ꯑꯩꯅ ꯆꯩꯔꯛꯄ ꯀꯌꯥꯁꯨ ꯅꯪꯅ ꯑꯗꯨꯃꯛ ꯈꯪꯖꯩ ꯑꯁꯥꯎꯕ ꯀꯌꯥꯁꯨ ꯅꯪꯅ ꯅꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯖꯩ ꯑꯩꯅ ꯅꯪꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯀꯥꯏꯕ ꯀꯌꯥꯔꯛ ꯄꯤ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯃꯛ ꯃꯗꯨ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂꯤ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯗꯗꯤꯅꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯅꯨꯡꯁꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯆꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯃꯊꯟꯇ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎ ꯊꯣꯝꯖꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯅꯔꯨꯕ ꯍꯦꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯍꯦꯛꯇ ꯇꯧꯊꯣꯛꯎꯔꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯪꯉꯛꯑꯀꯥꯟꯗꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯔꯛꯑꯀꯥꯟꯁꯤꯗꯅ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯃꯤꯔꯥꯏꯕꯤꯔꯤꯕꯅꯤꯗꯣ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯟꯕꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯝꯗꯨꯅ ꯒꯤꯇꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯠꯈꯤ ꯒꯤꯇꯥꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯤꯖꯦ ꯑꯩ ꯈꯛꯇ ꯅꯠꯇꯅꯅꯦ ꯅꯨꯄꯤ ꯑꯃꯇꯅꯅꯦ ꯃꯃꯥ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯟꯕꯁꯦ ꯌꯥꯔꯣꯏ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯦꯆꯔꯅꯤ ꯄ꯭ꯔꯀꯤꯇꯤꯅꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕꯁꯦ ꯀꯅꯥꯝꯇꯅ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤꯅꯦ ꯃꯃꯥꯗꯧꯅꯅꯦ ꯍꯣꯠꯅꯕꯗꯤ ꯉꯝꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯒꯤꯇꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯤꯇ꯭ꯌꯥꯅ ꯅꯪꯅ ꯉꯁꯥꯏ ꯌꯨ ꯇꯪꯈꯥꯏ ꯑꯃꯈꯛꯇꯪ ꯊꯛꯀꯩ ꯍꯥꯏꯕꯗꯣ ꯍꯥꯞꯅ ꯀꯥꯟꯅꯔꯔꯣꯏ ꯕꯣꯇꯜꯁꯦ ꯄꯨꯟꯅ ꯊꯛꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯇꯣꯄꯤꯛ ꯑꯁꯦ ꯌꯨꯒꯤ ꯅꯠꯇꯦ ꯃꯗꯨꯗ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯅꯁꯥꯅ ꯅꯈꯣꯡꯗ ꯁꯤꯡꯖꯦꯜꯅ ꯌꯥꯟꯁꯤꯟꯖꯕꯅꯤ ꯀꯩꯅꯣ ꯕꯤꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯩ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯃꯗꯨꯗꯒꯤ ꯅꯤꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ ꯑꯩ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅꯅꯦ ꯂꯨꯍꯣꯡꯐꯝꯗ ꯆꯠꯇꯨꯅꯅꯦ ꯅꯪꯒꯤ ꯅꯕꯥꯏꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒꯅꯦ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯁꯦ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯞꯇꯨꯅ ꯀꯣꯟꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯖꯦꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯥꯛꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯒꯤꯇꯥꯗ ꯅꯪꯅ ꯀꯦꯔꯤ ꯁꯛꯂꯤ ꯃꯌꯥꯝ ꯑꯗꯣ ꯂꯣꯏ ꯂꯧꯊꯣꯛ ꯂꯨꯍꯣꯡꯕ ꯀꯥꯏꯗꯧꯔꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯥꯟꯇꯣꯞ ꯇꯝꯅ ꯂꯥꯛꯏ ꯒꯤꯇꯥꯁꯨ ꯃꯥꯟꯇꯣꯞꯇ ꯐꯝꯊꯔꯗꯨꯅ ꯃꯌꯥꯝꯕꯅꯦ ꯃꯇꯩꯃꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯔꯣꯒꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯨꯍꯣꯡꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯖꯦ ꯂꯥꯛꯇꯨꯅ ꯃꯕꯥꯏꯗ ꯍꯧꯒꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯕꯥꯏꯗꯨꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯕꯥꯏꯒꯤ ꯃꯈꯣꯡꯗ ꯀꯣꯟꯖꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯤꯇꯥꯒꯤ ꯕꯣꯔꯣꯒꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯋꯨꯟꯄꯣꯠꯀꯤ ꯃꯇꯥꯡꯗ ꯃꯁꯤ ꯗꯤꯃꯥꯟ ꯍꯦꯟꯃꯟꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯈꯣꯡ ꯀꯣꯜꯂꯒ ꯈꯣꯏꯔꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯆꯠꯈꯤ ꯐꯔꯤꯟꯗꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯄꯤꯅꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯕꯤꯖꯦꯅ ꯒꯤꯇꯥꯗ ꯃꯣꯟꯁꯤꯜꯂꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯛꯇꯔ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯁꯨ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯅꯪ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯒꯤꯇꯥꯗ ꯍꯪꯕ ꯃꯇꯝꯗ
ꯒꯤꯇꯥꯁꯨ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯈꯤ ꯑꯗꯨꯒ ꯃꯕꯨꯡꯒ ꯃꯆꯟꯅꯨꯄꯤꯒ ꯑꯗꯨꯁꯨ ꯂꯨꯍꯣꯡꯉꯤ ꯑꯗꯨꯒ ꯕꯤꯖꯦꯒ ꯒꯤꯇꯥꯒ ꯑꯗꯨꯁꯨ ꯂꯨꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯒꯤꯇꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯑꯋꯨꯟꯄꯣꯠꯀꯤꯗꯃꯛꯇ ꯃꯤꯕꯨ ꯇꯣꯔꯆꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯐꯥꯎ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯄꯨꯔꯛꯄ ꯑꯣꯏꯕꯖꯥꯠꯅꯤ ꯃꯗꯨꯗꯒꯤ ꯒꯤꯇꯥ ꯑꯃꯁꯨꯡ ꯕꯤꯖꯦ ꯂꯨꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯥꯁꯤ ꯕꯤꯖꯦꯒ ꯂꯨꯍꯣꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯂꯨꯍꯣꯡꯐꯝꯗꯒꯤ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯑꯋꯨꯟꯄꯣꯠ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯄꯪꯕ ꯁꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ